Assam Rifles ki convoy da ambush tawbagi thaudokta AR personnel ani laikhidre marina asokapan nangkhre sakhang da bakut lai paiba singna 33 Assam Rifles ki convoy ama ngasi numidang wairam pung 5 minute yangkhairam taba matamda Imphal dagi Bishnupur tamna lakpada Nambol Police Station na konba Nambol Sabal Leikai da ambush tawkhre thaudok thokfam dagi fangba pauda sakhang da bakut lai paiba singna AR personnel sing puba Imphal dagi Bishnupur tamna lakpa Tata 407 amada open fire tawduna attack adu chathakibani hairi attack aduda khudakta AR personnel ani mafam aduda laikhidre loinana marina asokapan nangki loinana asokpa AR personnel sing adu hospital treatment pinabagi damakta pukhatkhre thodok thokfamda Manipur Police amasung forensic science ki team na changsinduna kupna yengsinba haukhre loinana makhatana chingnaba mafam singda security forces singna changsinduna thiba humbagi thabak chathari hairi बोलो ये इसमें है ये क्या बोल स्पोर्ट में हां भाई